Mapan leibakdagi changsilakiba Chin Kuki Singh masak khangdokduna makoi sing adu deport tawdriba fawba lamdam asi charangnava fibam amada adumak leigani haina Safe Sena Manipur gi President Moirangthem Tombi na phongdorakli Central Leaders Singh unanabagi hauzik Delhi da leiriba Moirangthem Tombi ga TOMTV ga telephone da wari sanaba amada wafam asi mahakna phongdorakibani mahakna makata na hai Manipur miyamna khawrangna ngairakpa popular government ama ngarang semduna Maitai Naga amadi Kuki Furup ki mihut sing wasak laukiba asimak yamna afaba khongthang amane khongthang asigidamak Safe Sena Manipurna harauda yamba pokpagaloina taramna oi tawbatabu hosik sem libalenga asigi matam loyadaba asi chahi fazilak atenba matam asida kanno hotnaduna IDP sing na thingnariba awaba sing ase kokhanbiba amadi National Highway da free movement yahanbiu hosik Manipur gi miyamna awaba mayuk nariba ase matam amagi Congress lengak na kanglon kaina Chinku gi militant singa su tawnakiba adunane masigi sumathakta manmadagi naruna changsilakiba Chinku gi militant singna Manipur gi ching singda khunda sinduna amadi Poppy Park sanna thaduna putorakpa drug sing adu yolaga madudagi phanglakpa cell sing aduna amuk khutlai leiraga Manipur thugainana bahotnarakpane maram aduna athuba matamda BJP lengakna sugi ground rules streamline tawgadabane border ngak senbagi mapung oiba thabak ase Assam Rifles kini border gi tongan ba mafamda border fencing kakthatuna amang ata thokalamlaba fawba Assam Rifles na tumina yengduna leibagi thabak ase tawbiganu haina mahakna makhata ki handak khariba fencing si loina kakhatlaga tuhan maduda akoi duty tawriba 17 Assam Rifle kanagomdar uhogdabagi mongda leiba adu orgadi border sida freely move tawriba singse masi hek loisandri hoidi akoi Manipur da akoi hana leiminaramba akoi thado Kuki khongsai akoi punna leiminaramba kasu kaiblete adu Myanmar da ki Bangladesh changsilakwa akoi Kuki haiba aduma potama aduna tawriba Manipur tawriba crime se masi loidri hoidi akoi masi ki lotion khamjan mama central government na chapchawa ma tawdri hoidi central government na moi ga samin na dong sum tawam lergadi laiba government du adusu akoi shanti porpung amdo mande adu hana lema president rule du shanti porpa ngamhide ado central government masi thabuksima kalaga satpa dongna tawsima amutang masi khoi adugumba Kuki narco terrorist singdo detector ga deport tawna tragdi Manipur shanti lapu chonga moyamje Shiv Sena amdi Manipur miyam adi Manipur democratic alliance achen prathajabane